Loktak skam wathok mari leina Vigilance and Anti-Corruption Department hanak si Minister Okram Ibobi ki matakta ngasi wahang pahong sa Taglay. Congress legang leading matam nong imang kibaga report like today BJP na Congress Party ki mingsat na bahona bani haina hanak Deputy si Minister Gai Khangam na pangdorakni. Manipur climate change ke asawa cycling fangani lalib kalen thas the Celsius degree 1.5 lo hengala be ai haina Citran gi MD Dr. Asok Singha na section wa thamlati Thawal Turel da mapithel dam sajin kibada ki laingoi pek na hingjaramba imong kaya gi angang sing na sidi mahong phan mahi tamhan mangamtre Amasung CBSE na lawag class 10 gate mathematics sa class 12 ke economics paper leak oi bigi case ka mari laina na CBSE ke official KS Rana thamak ke suspend taw kre Mayam khurum jari adon ye biri basi impact news ni ai ke thoksom na hoje pungsa se phop ki mari ba paw sing myam da pizari Loktak scam ga mari laina nga si Vigilance and Anti-Corruption Department ki team amana hanak si Minister Okram Ibobi ki ahan ba statement lokre ngasi numidang waram pung mga duai ki Vigilance and Anti-Corruption Department ki SP Hobson Sapam na lusig ba team amana bawparata lay bahan si Minister Okram Ibobi ki quarter da sangdura wahang paung adu sathaki vani Vigilance and Anti-Corruption Department ki team amana hanak Congress langa ki si Minister Oiramba Okram Ibobi ki quarter da sangkre haiba paw pangbadagi Impact News ki team amana mafam adu da songsinduna Vigilance ki team adu tholok pa ngai ki amasung numidang pung taruk taramdai aduai da SP Hobson Sapam na lusig ba Vigilance ki team adu tholok kibaga lolena Impact News na hangba wahangi paukumda SP Hobson na ngasi haning si Minister Okram Ibobi ki quarter da lagliba si LDA ki fan lana sujin nakibagi matangda Okram Ibobi ki matakta FIR ama registrar tawkiba aduga mari laina na ahan ba tangka ki examination tawba lakibani haiba wafam phongdoraki LDA ki matang da FIR case ma restart dobugi number 1 accused ba former CM to ki just my examination first round ma tawbani thoidok ba kano tawba kasu detail kano di sida haiba court su matter pending leirni na akoina haiba da subjudice oirani adu thamjani just first round examination ma sum tawbani LDA ki alleged misappropriation of government fund na akoina FIR case ma lobani special court PC act adugi matang da koina gaibe examination am tawni exam unarga first round statement am exam tawni haidi cc lais aduga atai makha tabadi during the course of investigation laksa ga dawni da hujik loidri round kano matang logini hujik just initial stage of investigation ina vigilance ki team special investigation team ma lakuni Congress langak lairing matamda nongmai mangkhibagi report lakide haina hanagi Deputy Minister Gai Khangam na phongdorokli Congress ki matamda nongmai mangbani hairabadi BJP langak na sahi aba pharaklaba phawbada asukkuba matam asi kaidoroga leiman haina hangladuna blame game sanabana karisu kanaroi haina Gai Khangam na phongdorokli wafam asi ngasi Manipur Pradesh Congress Committee na sinduna Congress babanda pangthokiba dedication ceremony ki mangoina na pawmi sing na hangba wahangi pawkhumda hanagi Deputy Minister asina phongdorokhibani Dedication ceremony asige sarukam moina Congress Party ki laioi khraba Manipur ki ahanba Chief Minister M Koireng Manipur ki ahanba MP su oikibal hanigi Chief Minister Risang Kaising amasung Manipur ki ahanba Union Minister su oikiba hanigi Chief Minister RK Joychandra da tobimal utpo oina makhoi gi mingda mathangsina lobby room common room amasung executive room amamam ga loina social media room amasung library ama nongna hangdokki loina lusing ba ohung gi photo da laikatr kai khamna basotki hariba room sing ado hangdok pa loireba matungda Gai Khangam na pawmi singda makhata na phongdorokibada Anispa Manipur Rifles ke arms room digi 9mm pistol mangkhibagi thodo wasi Congress langa ke matamda thokebani haina BJP na maral strek liba si Congress Party ki mingsat thina ba hona bani BJP ki matamda nongoi mangki paw tari ba si natana Congress matamda nongoi mangkhiba leite BJP lengang na asumba tawba pamlabadi hiramas ki matangda ningthina thijinduna senana basing matik chaba serak PBO haina su Gai Khangam na makhata na phongdoraki akhoi ki matamna sigam report phangde sahi ama matungda masi kana tawrak pase karino habisi this something questionable
aduna misida blame game tawduna kana kadaba mande aduna aidi misina samna harabada akhoi matamda sigumba thokpe ke report leite khangsu khangde hojik makhoi matamda thoise masina tana aduna kari kaidauge asigumba tu le taradi khangan haibi be yadabra masidi yamna consider oiba moong da tawraga khara ransti gi moong da melai tawnana ba khonar ko sumani Nakalabaramda dedication ceremony to the Saru Yakiba Congress opposition leader Okrami Bobina party among the party with the song Tokraba MLA Singh Hosik Pauba disqualification to Hundana Thamba the speaker na ruling party Maketa Lepaman with Thong Satari Haina Pian of Fondoke Congress party Mapangal Kankat Nabama the party Sigi Lusing Prel Oina Tabak Toramba Lusing Basing da Tobimal Utpagi Oina Pantol with dedication ceremony to Mari Lenina Wangangda Mahagna Makatana Pondokibata Lakatari Benkom Zalasini Taramapani election Asida Karingamba Congress na Mai Paklabadi MLA Singna party Matiki party with the Song Toxin Tobada Nyongi Batumina Pung Kunmariki Batung Manungda MLA Oibagi disqualification Taunaba MMN Togani Loina status the Oriba judicial system asi Sangman Manabaram Oreka Jasmine to the Tobangandre Amaromda case Aman Loisan Baki the Merk Supreme Court Satpati Lairatana High Court Yona Bohon of the Sale Matau Yanatai, Masina Maram Oraga Misamda, Kudong Satabakaya Mayong Hale Maramadona, Atuba Matamda, Jasmine Pangan Nabagidamag, judicial system da Makatana MMN Tauduna, Jasmine to Napina Bohonagani Haina Fondoki. Loinana Center the UPA government leading in Matamda, Manipur Yauna Northeast State Sing as special category the Lairamduna. So he mada special plan assistance on the Asobasan from Kaya Pirectuna. Infrastructure kaya sagalam ki adubo BJP lega hek lakpatagi state asi a special category list gi lathokriba karigino haina su phongdoki election toga khalle party mangi alo khanbaga loi tham ha de ne to to se prithvi ki democracy se pale pasu mamanga kai hai speaker ki role se masi speaker ki role speaker ki office masi wasi judicial role Even for no continuing by Yadika, Azuga, a lot of discussion is going on. Other speakers in a Madu Patsi, judicial way, I think Madu knows our lower. Speakers, once speakers declared elected, what is neutral. People's Action for National Development and Peace Pandep Manipur na tawpa sero lamada Manipur Police ki 9mm pistol yang kay tarong mga wathok NIA da sinarak ni haibala nga ki fire po taram na op kaloy na kulay yonthok lamba madi pitok lamba Congress lai nga ki matamgi se Minister Home Minister amadi mari lai na ba CO Singh NSA ki makada numin mga ni manung da fado na sarak pidrabadi miyam kaloy na akan makong sang sila gani haina lai nga ki mapam tamlakti amadi Lokta ki pumdi sengba ki wathok airport drug ki wathok amadi NDS ki wathok sing amari lai na ba case sing atuba matamda loy sindora sena ba miyoy sing sarak pibiyo haina su palakli Sandel district ki sajik tampak amadi Samol Kuladi Lona Bapam da Hoki Basahi Ingom Jalasini Tarataret ki November Tara Mangada Sakang Daba Kulai Paiba Singi Landa Mari Suba Assam Rifles personnel ama Sen Kibam ni Amana Sohan Kibatau Doki Matada NIA Guwahati na Amukhana case research tawkhre impact news na phangwa pawda thodoka ko mari laina na Ministry of Home Affairs da NIA da thijinna ba khangalak padagi NIA Guwahati na special judge NIA court Imphal da mamang thagi tang kumna pan da case research tawkhibani hairi ningsingba yabadi thodoka du sahi adugi November manga ka ayu pung manga makhai taba matam da sajik tapak amadi Samol Khulani ki lona ba pham da lalauba singna IT phumduna Security Force the ambush Satanaba Taurang Tauri have a pow Pangwadagi, Manisuba Sam Rifles ki battalion gi Kanguna, Tihum ki Tabas Satarakda, Sakang Davasinga Numi, Kafsel Lakibani, Tadoga da Manisuba Sam Rifles ki riflemen, Joy Fracas around Siki Aduga, Riflemen Hulmai Kulna, Asofanaki, Landa Duda, AR na Kuthan Bada, Laloba Manumi na Panmedi Kutak Lakide, Amana Pabangam Hoki, Loyana, Ahum Amana, Nantoktuna, Senki. Directorate of Environment, Government of Manipur na Indian Himalayas Climate Adaptation Program IICAF kakusam na duna State Action Plan on Climate Change SAPCC version 2 review tawbagi stakeholders sing oiba workshop among si Hotel Classic Grande da fangtokre state asida climate change ki asoba chai theng laigani haina paladuna Sitran gi
Managing Director Dr. Ashok Singhana state asida asaba nungsit phawdana satpan maram oiraga kalengi matamda sabagi sang ase Celsius degree 1.5 lom hengalaba yai haina section watham ke Paris Agreement da yanakebagi matung ina malemgi leibak khudingda sahi sa sida Celsius degree ani hantha naba honari India gi oina income jala sini kuntra phawda climate change thengna naba honabada US $1 trillion ani dasmik manga ge senfam sangari ek is policy ki dama border hangdorok pukalone na Manipur da climate change ke asoba sai thing fangani haiki state asida precipitation ki sang sada kun hengat pa laimai ning khaiba low singu bagi pothok sing mang tak pa umang mai sak pa low singu bagi pothok sada tararom hantar pa yai haina su Dr. Ashok Singhana section watam ke amarom da atop state singna singa yengna rupada SAPCC revision tawda Manipur na mangjil thari haina Deputy Director of Directorate of Environment Dr. T. Brajakumar na mahaki keynote phongdoki akoi bagi phibong susinana leiminabaki thorangsu phayengda Directorate of Environment na faikali haina su phongdoki SAPCC ki stakeholders ki manungda media su stakeholder ama boina state government na endorse tawre haina mahana makhata ki. What I said is that by 2030 it's likely to exceed 1.4 to 1.5. So there are one important aspect is that more number of plantations than urban water springs. If you do, particularly the urban areas are very vulnerable for heat stress. For the agriculture, you need to have grain banks, so that and also the water supply sources, rejuvenating the spring sets what you have in the mountains. So that can help in restoring the agriculturality even if there is an increase in temperature. Also, but the Bangalore Indian Institute of Sciences IISC ki Professor Rabindranath climate change samaram oidana tungdo oirakpa yaba mahusagi khal phibam madugi sapu kahelakpa yaba sing amadi lokhat kadaba section thorang singi matang wa ngakhe amadi mahakna climate change ki mahi oina Himalayan range asi precipitation change haibadi nong on lena singpa taban hena soksal lakpa yaba gi oitokpa lei haiba wafam thamki lakhatriba kumjali sini humphudagi sabagi sang ase haujiktagi Celsius degree mari dagi na manga phawba hengalagni haiba wafam phongdokladuna laigang na makhal ama hekt ki project ki fund thadokpa matamda project aduna climate change da pirakadaba sapu adu nainarba matungda thadokpiu haina laingakta taksinki. KCP War Group ke sel ki demand bo yaring ba phong Dr. Apun Manipur matam isoi kanglob amekna wakani famsa thakre artist singi punsida so open amadi aki khang thok pa yai haiduna amekna isai nomai tawba matam kharak lepe haina law thokre ngasi amekna sindona moirang khomda leba hisam yacham pata wakani fama maphamke wakani fama da ameki member sing film forum Manipur ke chairman secretary yauna forum masigi member sing yauna mioi ke ana sar gyaki wakani fam aduna isai tawzari ba artist sing da aki khang amadi ayeda pan pibigano artist sing ning tamna miam gi thagol tawsage haiba wafam yauna play cards sing sijinaki wakani fam aduga mari leinana ameke president sagol sem tijendra na haikibada landamasida isai nomai tawzari ba mioi sing asi lairaba ngaktani amiksu lairaba sing na punsilaga semalopni amikta KCP War Group na sel gi demand toriba silaibak thibani sel gi demand asi paisa leitabana amikna piba ngamjaroi amingna miam gi sai nomai program tawba matam khara gi oina leple haina wareple haina su president asina makha taki haina bada yarak tadana asum henjal lakpa haiba tare khoi gi sei tawbamda bom na singbagi attack tawrani kana haibagi khoi gi telephonic message mayam ama khoi da sum mathang thajal lakpadagi aki akhang sum pol lakpadagi khoina khudong thiba si thok tringai mamang da khoi da demand tawrai ba KCP War Group haiba hujiki loop tunani haiba tare akhoi mohoida yam kanna haijai hujik so haijari matung da su demand si tawbirakanu amik na heta haibadun lak ani ena pulap suma chonglop adum haibadun paisa si di pi bang amjaroi artist sing sigi lairban alaira nang haktani na masidang ni tawbino ni am kana haijabani adu yarak tadana mohna sum tawrapan amik ki decision si huji akhoi wakan mi famjare anu hujik phawdi akhoi pi dawa ina lepe mama mapa oi basing aphaba masa ma sema ngamba matam data afaba khunai ma sembada asoba thodang lobaga pakhak oigadori bani phanayamna lairik haiduna asoba misak oiduna so miyambu amasung khunai bu nungsidraba misak adu afaba misak ni haina logdi lobayadi haina cabinet PD minister Karam Syamna phongdokhre wafam ase ngase minister gi masanupa ahal Karam Golmet ki mapokubon ga mari laina na mong sangai dalaiba baby Paul mental development home da mateng pangbagi
थौरमदा फोंदोखिबनी मिनिस्टरना फोंदोखिबदा ममा मापा ओइबसिंगना मसाबु स्कूल दा थाराबदी पुमनमक अफब ओइरे हाइना खनबु वाखल थादोकपियु अफब अंगांग अमा ओइनबु होनबदा स्कूल खक्तना स्कूल खक नत्तना ममा मापागी सौरब थोदांग संगी हाइखी ngasi ki thoramada golmit ki maikai di home da local seng alu hawai thau thum na singba sana polam kaya kat pagalona na mentally retarded or ba home masiki mahiru singda sale na masu katki masa chembasi school da natraga environment da adi thangjal laga tawbugi wakalon si sidi akoi khanbam thokte matsa ma semba kanda madugi responsibility adi mama mapa ge choba dai tane adi matsa semba si magi wakhalon sembu du ne motivation du ne ba koi da tarkar leise More college bu Manipur lainga ki mapung phaba college amo henbi haina more gi miam na lainga ki mapam na taksilakli Tenopal district ki manungsan na Indio Myanmar border da leiba more town ge matangar ba college asibu mapam ki tongan tongan ba purup kaya gi mihut singna phongdorakpada kumjal isim masapan barfudrani thoi gi me manga da lingkhat ki ba college asina maikai ga dogi mahiru singda mahi mesing tambi ba ki lamda asobu thodang lodun lagli college asi laitu gi mamang da di more da BA pass to ba mi tang nan leirami laigang na college asipu sengat sakar pata asobu thodang lobiri amadi college asi da su lai ba imung kaya gi admission to ba ngamjadra ba mahiru sing lem na admission to handra lairik lai su gi bangal mapung phana pibiri college asi da more da gi khakta na tana Myanmar da gi mahiru kaya mas tamdana thaba ingkhang tongna ba kaya yauna khre haina su phongdoraki hina masiki matangda border trade chamber of commerce more gi president B Shekhar na foreigner kaya tamliba more college ni more da ing tappa kunai ma purakpada college asigi sok thodang yaugda ba natte mapung phaba lenga ki college henbi haina phongdorakli Manipur manungda leba loi college ma college uji college loi na recognize hoigra bani aduga koi more college khata uji bo recognize hoide maramda more da leba jati loi na leba jati khata na te India manungda leba akoi gi all community hai batare loi na leba ni government of Manipur na asigi college gi issue du kra tuna thauraga tuna akoi gi recognition tawbadi yam phagani male Pandit Dindayal Upadhyay Institute of Agricultural Sciences Ulogda Anoba course Taruk Hapsen by the Manipur University College Development Council MUCTC ki director na ayaba pirakre ayaba sigi matungina lakadar pa session 2018-19 dagi agriculture horticulture fisheries home science forestry badi environment science ta postgraduate badi PhD kodong sabale rakani hairi media ki music unaba bada hiramas ki matanda phongdor adana institute asigi chairman Taunawzam Saugana, Manipur ke Bapana, Mahiroi, Singna Paisa, Yamna Sangna Tamgada Basingado, Mapamasi the Sale Yamna Sangna Tambayaragani, Amadi Manipur Langana, Tubada, Mahiroi, Mahimarong, Matam Sana, Lokpayana, Labuk Sing the Ising Marang, Kaina Pangana Basu Haiki, Amadi Institute Asida, known Hapsil about trade sing Asida, Mapalam the Tampataraga, the state ki reserve, Oina Ladiba, Sis hit Tara Kaktani, Marabadana, Lau Singuba. Na maruay basin pam oribalandam asigi lairaba miyamda asigumba kanabasi marang kaina panganaba pangan bagidamakta institute asay lingkhat kibini haina makata ki unabada institution asigi director Dr. R.K. Imotomana asigumba intermediate institution asay not iski oina ahan bani haradana unlaw haribu kungang asay agricultural hub amani haina langthologani haiki amadi nauna tamba hugodariba course taruk asay laingang na ayapa piraglabani na mapam aduda postgraduate amadi intermediate postgraduate tambayari haiki Manipur lenga ki makada leba pensioner singna medical allowance hengana ba mati tari suba pay commission ki kana ba pangalu haidana wakarin pham khre singjamai singa makhongda sathaki pa wakarin pham asida matangda Manipur State Pensioners Union ke General Secretary Laisram Tombina Hauzik pensioner singi medical allowance asilu paso humdagi hena pidri hari besen pham asi hengat pina ba kaya rakhai jakra pasu ngasi phawba mari leina ba authority na tabidri maramaduna hira masida semin sonami sangbitana medical allowance ke sel pham asilu paso ngade hengat piu loinana athuba matamda 7 pay commission gi akana ba pensioner sing da subhangan bio haina lenga ki pungning singsin ki Manipur abisidi khai ko north laiba khwairi corner laiba khwairi posai tangwa mafam mani hingwari angwa mafam mani aduna
ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯌꯥꯝ ꯄꯣꯠ ꯆꯩ ꯌꯥꯝ ꯇꯥꯡꯉꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯗ ꯌꯥꯝ ꯁꯦꯟꯇꯔꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯄꯦꯁꯦꯟꯖꯔꯁꯤꯡꯗꯅ ꯌꯥꯝ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯄꯦꯁꯦꯟꯖꯔ ꯑꯦꯝꯄ꯭ꯂꯣꯌꯤꯗꯅ ꯌꯥꯝ ꯋꯥꯠꯄ ꯐꯪꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯁꯤ ꯇꯥꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯁꯦ 7 ꯄꯦꯁꯦ ꯄꯦꯟꯁꯟ ꯑꯃꯁꯨꯡ ꯄꯦꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯦꯟꯁꯟ ꯑꯃꯁꯨꯡ ꯑꯦꯝꯄ꯭ꯂꯣꯌꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯥꯟꯖꯕꯅꯤ Nisa Saba Sigi Makol amasung saksa hajanabagi mafam olaknaba DM College of Arts ki ground athuba matamna matik saba fencing khaw haina college asigi mahiro singna khongjang sangsin khre wakan infam aduda saruk yahiba college asigi student union gi general secretary aramba vikas na state asigi ariba college ariba DM College of Arts ki amatang ngaiseraba ground asi ngasi di mapu pandaba ka bakhak oire ground asibu matik sana fencing khabina ba haukiba January ahumda education gi Director amasung February 3 pangtokhiba siangge miyamge numita wakat khiba laikrabasu ngasi phawa piyeng sangdara lakli laliba tamanga phawgi manung dalenga ground asi batik sar fencing taunabagi work order thoktan thabak hauna honadrabadi college asi mahiro singna makhatana kananaba khongjang kaya sangsilagani haina mahangna makhata ki ngasi gi mifam aduda mahiro singna ground kalu haina kolau kya laukibaga lonena we want safe and secure education zone. We want proper fencing haina thaba play cards in paidana wakari from Sataki. Dem College of Arts hogi singumba college amagi infrastructure amasung hogi fivem ngasi asugi matik soksale hogi playground ngasi matam kuina mamangdagi government fencing khabi dabana maram oiraga picnic spot oisale drug abuse people singi hogi settlement area oisale aduna hogi college ki atmosphere ja yamna suna sana daba mong ama oisalakuna maram oiraga education director da hogi chi tha khre January tarik ahumda adu education director na fajaba response pibi raktre amasung hoi honorable chief minister masamakta ai bachirol tha duna khanghan khre college ki fencing asi tobiu haina adubu ngasi fawda fajaba response amabu laktri aduna maram oiraga April ki tamanga pung 12 faujing manungda government na fencing asi April sigi manungda khaba lotion bagi order thokpi daw targadi koi makhal makhai khongjang changselagani Assam Rifles na lupa koti tara tarlogi oigadaba WY tablet piece lak ahung rising kolom phare WY tablet sing adu Tenopal district ki National Highway 102 Impal More lambi ki khuteng thabi da leiba check post ta lakpa upu papas amati ki phawani hairi Impact News na phangpa pawda ngasi nungtil pung mari makai tapa matamda upu na ba samdok laba bus amada drug pukre habigi aknaba paw ma check phangbadagi check post adu da leiba Assam Rifles ki personal sing lambi da More lomdagi Impal tamna haigalak bus ama khamke bus asu khamdana thibo humbada driver adu gi sit makhada lairamba ningthina samdok laba box amada tablet sing adu yarambani hairi so yesi ki horokpatigi Assam Rifles na phaba drug singi banungda ngasi phari drug asuna khwaidi ki sauna drug phabagi thodok oiri Cookie Students Organization case o More gi zero lamda Manipur laingana handa government added college tarukpu full fledged government college oina lausin bada More college yalom daba bu pen daba foundorli zero lausin makata don hai laingana lakolakli ba khongthang asi thagani ngai ni de More college yalom daba sida laibak thibani haina zero lausin makatari atuma matamda laingana miyeng sangbitana More college bu full fledged government college oina lausin bina mapuning singsilakli Hill Tribal Council Morena Zero Lamada Edit College Taruk Food Pleasant Government College oin Lausin Bada More College Yarok Tabada Nungai Taba Phongdorkli Nakalamromda Manipur Laingana Handa Government Edit College Khara Food Pleasant Government College oin Lausin Bada Development and Protection United Voluntary Organization Zero Lamada Nungai Phongdorkli Loinana Besobu District Yama Changairaba Nupi College SK Women College Nambol Pusu Lainga Kasana Thu Matanda Food Pleasant Government College oina Lausin Bina Basu Zero Lasina Puning Singsilakli MSF Academic Campaign Aikoi Lirik Ningtina Tamsi Haiba Program Asugi Makada Manipur Students Federation MSF Amadi July Wi-Fi Students Association Anina Kusam Naraga Fairjol District Satagataba Free Medical Camp Kam Aikoi Lirik Ningtina Tamsi Ngasi Kanglada Ki Federation Asiki Working President Lucky Konsam Vice President W Wanglem Bakhaba Amadi General Secretary Okendro Hesnam na Lamthakri Ngasi April ani dagi mari phawa Fairjol District Pungsong Zangda Satagadari by Koi Lighting Nintina Tamsi Haiba Academic Campaign Asiki Makada Ikoi Kunai Kangmin Nasi Haiba Awareness Program Asina Landamasi Laminari Ba Tongan Tongan Props and Gibarta Nusinabaki Mari Sakat Padamati Singtam Aniki Tanatana by Yadra Maria do Ikoi Kuding Maki Tamoida Sena Lady Haiba Pangnaba
ꯄꯥꯟꯗꯝꯗ ꯈꯣꯡꯊꯥꯡ ꯑꯁꯤ ꯁꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MSIꯒꯤ ꯊꯧꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ Directorate of Ayush amadi Public Hospital hatasu saruk yaki Impal College da principal oina pakidamak pangthokhiba interview da mai pakpada natana hauji college asigi principal in search oiriba Dr. NC Ibotombi ke result sil toroga thamba yaning niyong kaina regular principal posting pirakpa asigi mayokta college asigi students union iho hobani haina Impal College Students Union ke General Secretary na thadrok pasero lamana khanghalakli court ki order thoktinge da regular principal ki posting pisindana Dr. NC Ibotombi ki izat sokpa yaba thawung sathaba yaning ge haina serol asina makhatari Thobal Turel da Mapitel Dam Sajin Kibati Langoi Pacton Hing Nabagi Lambi Pambai Oiramba Imung Kayaki Angang Singh Ngasidi Larik Mapung Panataman Bangamdri Seltongi Awaba Payong Naba Mayong Nabadaki private school da Tabangam Dabana Pibam Sadraba Kumu Singh Junior High School da Mahiroi Kayam Hai Tamali Ngasi Pawmi Singh Team ga Loina na Manipur Commission for Protection of Child Rights MP CCRG Upon Batim Amat Satuna, Yanglobda income Dalasini Taratareta, High School, Olagani Haida, order talk rubber school, Asida Mahiro Sam, Kuntamatoina Mahi, Tamli, Adubu, Wazadi, Matiksan Latri. Panbe Abadi class 1 8 power lady school, Asida, Somnatangi, Ozatara Matoi Lebeda, Oza Marie Abadi government utilized Okivana Aribo Oza Karaduna, class any home punsin the class Toromatanaki. Piba Masida MP CCRG member Pradip Kaisamna. Right to education asi right to life ki part amo ibana Manipur government namdana dam ki crisis asina drop out ohen khigadoroba angang sing asibu kanna bohana bada mieng sagbiu haina appeal tawki loina school asibu residential school ohen ba natragana mahiro singda transportation ki facility PBO ba de full fledged high school ohen biu haina su demand tawki March mangadagi haugiba session se machine nangnaba lotion biu haidana mamangda khoina haijagibdu ji kharabudi hore peningai oidri angang singsi floor leitaba infrastructure magi table choki watpa blackboard watpa class ahum mari punjal laga blackboard ama maya re thamaga like tamai mong su lei samna khoina haijaning masi angang singse timely right to education ki infrastructure machak ojam suna pidraba masak suna pidragadi option nadana larik tamdaba angang oirakani masina pamdaba nisha chaba angang olakpa yai natra child labor oina sakhibi yai koi child rights commission amadi lamdam sigi guardian singna punna changjal laiba sida mateng pangbiraga athu matamda utilize tawgrebo oja sing ase amu masing chapchana satraga masinga chana na halanbiro awat po oja pbu Oja single leifamsu PBU Amaramda Mapitel Dam downstream area ki manung sanba Ngamukhong Nongbrang Tera Urak Laikhong Wairang Purel Lairong Tel Pitra Madi Kaithel Manbidiki Kumusing High School da Mahima Singna Mahiroi Singna Makhong na Lakton School Karakli Fiba Masida MCPCR ki guideline matungina lanai gari amana Mahiroi Kharadi transportation ki facility pihori Panbay Abadi Timasiki survey matung ina Mafam sing asuda mahiroi satreti namdana drop out oidana kangauna dana lady Kunung lengoi pekpham marang kaina leraktabadagi hairiba aikoigi angangsing ase private school da fee thinga leraktaba aduga bel fee thinga leraktaba school admission tawanga maktaba na maram moraga akoi economic crisis se sum thulakpa na maram moraga na makoi je like tamdana leigadabado aikoina akoi ka haitara leikai amadi piralagen volunteer elegenet clinic ki through dagi akoina khongkalaga sigi kamuching government junior high school jida akoi settle tawjabane sida MCPCR na asoba makoigi guideline amagi matungina akoi state ju settle tawraga angangsing je tamhan bane hojik phobada kanagumba matana mateng pangba leite angangsing sigi khallaganda akoi private na puthokjaraga akoi mamang da gari ani gumbam su ne ego gari ani gumbaduna tha date 8 tagi koi session horokone adu date 8 ama yorokpa matamda paisa pi de hadana gari jing da toknagre tongnagi badagi hojik se only itong khaktangna sina hankatlanda tawrakanda gari je full isagi wa thabak thadokjaraga angang singsi mateng panga leijabane Nakala Maromda Mapitel Dam downstream affected people citizens concerned for dams and development
MDDA PCCDD amadi Mapitel Dam Downstream Affected Village Level Committee MDDA VLC na sinduna ngasi protection of Thobal River and the people's livelihood haiba team asida nungbrang khungi Thobal Turial Khongwada consultation program ama pangthoki mifam asida wa ngaladona MDDA VLC gi General Secretary Laisram Ongpi Dinesorina phongdokhibada miyamrakta ungkhatnabagi mahutta amatta oibana asumba lambi oigani haiki mahak akata na hai lari phim asida so wathok leitringeda government atu matamda makhoi gi hingnabagi lambi PBU hai nan demand tawki consultation program atu saru yakhiba resource speaker singna praja singna ai haina napak tanabi mohta amatoina khongjang sangsinbana tungda afaba oigani haina su phongdokhi akoi sarkar asina miyeng tangbiu adagi akoi karigumba miyeng akoi praja singa se tharumda ukhana habdi korwa tawduna adum punsi se ma bitel dam chuni hek horo padagi kaga tamna step se tawaiba sisna karigumba akoi mari pidabi mejabi ole haidna hawala pam matamdadi akoi sarkar su asoba pesama akoi na tawba soidna ngangani panbe abadi mapitel dam namar morga lamdam adomda langoi pektor hinabge lambi pijaramba kaya ngasi sel tungi awaba mayong nari angang sung school dagi drop out oirakli amadi khungi naha kaya kun thadokna thabak satnari makha tarakpada praja singna wakari famsu phangki tanggal mayam tanggal asi ke mirabali onde namni singhe mayam Matang sa break am lawsa ke break matung da CBSE na lawba class 10 gi mathematics amadi class 12 ke economics paper lik obi ki case ka mari leina na CBSE ke official case rana thabak ki suspend tau ki gi paw amadi Manipur amasung malangi tongan ba i paw sing putun laksa ke impact news bumi tadna lebiu mayam amu kana taram noksari bulletin suki makada ba paw mayam da pizari Central Board of Secondary Education CBSE na lawba class 10 gi mathematics amadi class 12 ke economics paper lik obi ki case ka mari leina na CBSE के ऑफिशियल केस राना थबक के सस्पेंड तौखरे केस राना एग्जामिनेशन सेंटर सुपरवाइज तौबदा थबक सेक्शन दे हाइबी मरालदा सस्पेंड तौखिबनि हाइरे यूनियन स्कूल एजुकेशन की सेक्रेटरी अनिल स्वरूप ना ट्विटर दा थागला पसेरो लमदा क्लास 12 की इकोनॉमिक्स पेपर लीक ओइबक मरी लेना दिल्ली पुलिस दा फारबा ओजा अनि यमदी कोचिंग इंस्टीट्यूट अमगी मकोक का लोयना केस राना की मतक बोर्ड असुना चिगतुना अकन एक्शन लोकतकनी आईएसआरडी मिनिस्टर प्रकाश जावडेकर की डायरेक्शन मतुंगिना केस असिदा सेनरीबा मियोय सिंगी मतकता एक्शन लौखत पकलोइना ऑफिशियल अदो बोर्ड असिना सस्पेंड तौखबिनि हाइरी नाखला मनोमदा एग्जाम पेपर लीक केस असिगी मरी लेना फाखिबा मियोय अहुम अदो नुमिनी की पुलिस कस्टडीदा रिमांड लौथखरे हाइरी कॉलेज की सेमेस्टर एग्जाम नक्सिलगलबा मतमदा लाइंगाना अनौबा प्रिंसिपल सिंग ऑर्डर थोपपु यानिंगदबा फोंगदोक्तुना डीएम कॉलेज ऑफ साइंस स्टूडेंट्स यूनियन लाइंगा कासिना ऑर्डर हंदोक्त्रिबा फाव मतम कक्तना कॉलेज शट डाउन तौरे हाइना सेरोलमदा हाइरी कांसीपुर लेरिबा कैथोलिक स्कूल की प्रिंसिपल ट्रांसफर तौबग मरी लेना महिरोय सिंहबु मही तंबीदना लेरिबा से हायेंग फावबी मनंगदा मही तंबीरबदी सब साबा एक्शन लौखलगनी हाइना सिंगमैतु लिलोंग यूनाइटेड क्लब्स ऑर्गेनाइजेशन सुलुकोना कन वाफम थबलगी सिंगमै कम्युनिटी हॉल द पाउमिसिंग उनबदा ऑर्गेनाइजेशन असि एडवाइजर सापम रामेश्वर हाइखिबदा प्रिंसिपल ट्रांसफर तौब यारोय हाइदना महिरोय सिंहबु सुंगोय ओइना सिजिनदना मही तंबीदबा हाइबसे लाइबक थिबनी प्रिंसिपल ट्रांसफर तौब नत्रगा तौदबा हाइबसे कैथोलिक की अथॉरिटी की मथौनी मसिगिदमक महिरोय सिंहबु मही तंबीबा लेपदि बनम सादे मही तंबा लेपकी थौंग असिना महिरोय सिंगी कैरियर हेना मांगनपि मसाक ओइगनी मरमदना हयेंग फावक मनुंगदा महिरोय सिंह मही मसिंग तंबा हौद्रबदी मरी लेनबा सिंगी मतकता एक्शन लौखलगनी हाइना अकन वाफम थमलगनी छात्र सिंह धरना फमनबा अमदी ओजासिंग मसना इन्फ्लुएंस तौदना लाइक तंबा फंगदबसी मसी यामना लाइबक थीबनी असिगुंबा थौदोक असि यामना कन्ना हक्चिन यानिंगदे ट्रांसफर हैबसदी फादर अमदी कोई कैथोलिक सोसाइटी की मरकता थेंगनजगदबा मखोय मखोयगी मथौसिंगनी मसिदा ओजासिंग अमदी छात्र सिंह यावसिनदुना कोई लाइक तमन बलेपा अदि धरना न सिमत तौबसे यामना मरम चादे अदुगो ओजासु ओजाई मथौ तौबियो छात्रसु छात्र म ओइबियो अदुगो मसिदा छात्र सिंहदा कोई कनागुम मखना इंसनदना सी हायन बसे मखा ताना तौनबेगनो
फिल तौजरिबा असि मसिदा अखोई मखा ताना स्कूल गी लेपगी खोंगिंग असि चंगसिला अगदी स्कूल असि मथकता अखोई मियेंग चंगसिलागनी अमदी एक्शन क्या लौखलागनी कैथोलिक स्कूल की प्रिंसिपल ट्रांसफर तौबग मरी लेना थोले वाथोक असि अथो मतम मणिपुर की बिशप ओइरिबा जोसेफ इकाटनीना वारोइसन पुरक्त्रबदी पुरक्कदबनी हाइना अपुनबा इरे पाके पेरोसन पानलोप एम्स के सेरोलम हाइरी स्कूल असी मांगलोम पुखनबा सौथदांग लौरिबा स्कूल असि के प्रिंसिपल फादर सोनी थॉमस नसु संसिलिबा खोंथांग असिदा ट्रांसफर तौबे यारोय हाइरी पेगलिबा महिरोय थौंगंबा हुइनिंग सुंबंगी मिसी सिंगनिंगाई ओय मिसी असि के सबसाबा लंगा लंजन पुथोक्त्रिबा फावबा असि बाक्सांग लौरोय हाइना मिसी असि के मतंग सेंखिबा जे असि नलांगा के पुनिंग सिंगसिलकली बनबा याय सिंगमई ओक्रम लाइकाय देलेबा एलजे इजुकियर दा रेसिडेंशियल कोचिंग यावदना लेबा मसाई सही तरानी थोइते ngaijariba thongamba ngarang coaching center asigi steer dagi tabati ki lekhitabani haina center asigi authority na phongdokhibani nakalamaromda steer dagi taba oirakadi masada dakpam masa ama toirab selaifam thoi dakpam masit amata leiramdaba masung masagi khongrauda amangba masung mapan thoksalamba sina messi asi singnada bangamde haina je asigi maike digi thamlakti norem thong kolem naikai digi thongamba masaga sahi tarani thoi apokpa rosan gi messi asi awang thakta yaringda phongdoladona wakari fam amangasi lengai laikai asida sathaki mifam aduda saru yakiba thongambagi mapo manisangna hai mari leidaba singna coaching center asigi founder phadana suba puthokti phawa masugi mathau mangam pangthokiroi masuna numit kharani gi mamangda center asidagi yumda tholokpa matamda center asida leiminaba ina khunba mamanaba kayana tattana aki khang pi haina paudam lamba laikhe messi asigi matanda singai police station da ngarang statement loba matamda center asigi mahiroi khuding mak kaudana sumna tangi mahiroi mari khak kaukhatpa yaningdi अतुब मतमदा सुमत लंगला लंगजिल पुथोक्त्रबदी मखाता नाकन मखोंजंग संगसिलगनी हाइना फोंदोखी तो ओजा मु सेनाबा मी ओमान लाई दो कमाई तो बहगन ज्ञान ताबरा हंगमी ज्ञान ताय हरमी अदगी ngaले अमुक तागिद्रदि मथक्त पुखलगा इसिंग चाइलांगनै अदि अमुक जादना गाड़ी द पुबनी अदा गाड़ी द बेसबा द पुई हाइबा मी दो अलसु फाबियोबा अदा एक्शन मुइदा हंगबियोबा गवांग पांगजे फंगदसु फाबियो तो बेसबा द पुई हाइ jangang गाड़ी अमदा फंगदबरा अशोक आंगांग दुबो गाड़ी दा अमना मोय थरगा मन पाइरगा चतया दि हबेगिन अमार तो आंगांग दुबो हाटपने ngarang telegraph pause ki special correspondent obiramba hanagi the Shanghai Express pause ki English amadi Manipur edition editor oiramba Hoelan Pau Manipur News Ningtam Lan Pau Arya Bhatta Eastern Clarion amadi Imphal Free Press pause na singbada thabak tawirba sagdaraba paumi kalen thoksom ni khangkhang dan lekhidabada Lord Tinkraba Lalolo Unilab Nawa Pongdarki Unilab ki Department of Publicity ki Director M Sagen Tadrok Pasero Lamana Makhatana Hai Mahak Paumi Moina Manipur bu India ki Loyam Lagak Namtha Biraba Amadi Tuhat Piriba Asibu Malengi Mihamda Kangan Nabohonabada Sound Natadang Lobikiba Asangba Paumi Amani Mahana Lakidabasi E Paugilam Damadi Manipur Miam Gisa Soba Mangzaba Mani Lakidabaki Tawaina Mapugi Manipur Imaki Tampakta English Yata Oirason Haina Serosina Makatari Telegraph pause ke special correspondent Kalen Thoksom senior journalist asinal khangudana lekhidabda editors guild Manipur ki president e mobi na losing duranga si Shanghai Express ki holda condolence meeting ma pangtokre mehamad saru yakhi basingna minute ani to bin left na tongan tongan ba local ma national paper kaya kalone na editor ki thak phawba yona thabak toramba sakna ra ba pawmi asigi mafam dai kai khumna botki mehamaduna haukiba mars kun ma panda lekhidabda pause Nongalak po Delhi editor oiramba Suresh Luwangi mafam tasu kai khumna bot khibagalonena imungani na thengnari ba wabda saruk yari hairi Amaramda veteran journalist Kalen Thoksom na lekhidabda Ukrul District Working Journalist Association UDWJA More Working Journalists Union Citizen Committee Manipur Council Mohammedan Society Youth Club Yangthang Lining Thosana Me Sonapung Personality and Talent Development Organization Mitei Irol Iek Loina Sinalapan Balo Milal Kanglai Park Shiv Sena Manipur State Amadi JSC for Conservation of Agricultural Land Wetland and Grazing Ground Tatar Posero Singdasu Awaba Pogdorogli Manipur State Cooperative Union Lamphel Fada Sidana Empowerment of Women and Weaker Section through Digitalization Habihinam da District Taki Seminar Bangasi Kampo Pikatel the Pangtokre Kampo Community Holder Pangtokiba Nomi Oiba Seminar Sida Saruk Yakiba Manipur State Cooperative Union Lamphel Fatke President El Tom Pisakna
Leibak ampi sel tungi pipam pagat han bahai basi cooperative ki ihau saukat han mama tau tai hirang kuding da sotari ba miyam da mipung khudima cooperative ki ihau gi maram da khang dona kana balong na bohona gadabni haiki union asiki member el basanta na haiki bada cooperative ihau mapung phana saukat labadi khunai amagi saukat gi khongtang asi mangsin thana sangsin bangam gani maroina nupi singda cooperative kana ba khangan ba sangi haiki Pagpupigong district mayama ay kuy Manipur na district trato sa sakot targadi stage mapung mo na sakot hay gaduri alay kuy semilon talaga niya hay targadi ay kuy punna ko putipigi ho ji sakot binaraga taw binasi ay kuy punna sang binasi ay kuy punna sakot binabay ay kuy sarap ya binasi India da high state singasna mangin than sakot tamatamda Manipur da sumadu gi hodu ngallingai matapri hawrasu mangin thana sangma ngamba khara phibam walhobodagi laiminari ba state phat ki myam state ko na sothane lai ruga ekoi hojik tapna tapna sakhopagi lamje da si yaksil taranga si mang thana sang no kudung ta haida ga ihodu sagana ba hojik lakchari ba khoi tim badum hom sinbi re sinmi pullaga Manipur state cooperative union na tengbang na ba punna laimina ba sakhopina ba bi pandam du da ninga si khoina sinjadi ba ngasi pangthok ba seminar sing khaide maru loisi District Legal Services Authority Bisnupur Nasindra Manipur State Legal Services Authority ki mi makada Bisnupur District Tawbul Youth Development Association Chaida Club tangasi Legal Aid Clinic ama hangdokre landam asida lairiba miyam da logi maram da khangan nabki pandam da district asige Chief Judicial Magistrate Masana Evangelina hangdokhibani Legal Aid Clinic hangdokki tharam adada mahana phongdokhibada lamdam asida lairiba miyam da Indian Constitution na piriba law asibu miyam da mabutana amadi logi mateng da yamna line launa bagi pandam da Legal Aid Clinic asa hangdokpani haina phongdokhi ngasiki tharam adada Tawbul Gram Panchayat ki pradhan Chaida ki president amadi Tawbul Gram Panchayat ki upapradhan asing mamiyoy kayana saruk yaki Manipur ki hanagi Chief Minister Wanamba R.K. Darendra hokiba March kuntrada laikhidabada Dr. Ram Manohar Lohia Memorial Trust Manipur Metai Irol Iek Loina Sila Apun Balo Milal Kangleipa High Court Bar Association of Manipur amadi Citizen Committee Manipur na thadar pa tongan tongan maserol singda awaba phongdorli Bangladesh ta khundari ba Metai singi asingwa masak ngasi ki mirol sinangak tuna thamahu bugi sab sab matamoire Bangladesh ki Metai singi marakta lingjel manada bagi masak ama hek uthokli ba Utuk kibada Bangladesh ki mitai singi phibam aruwa oigani wafam asi hokiba Mars kumar pading na kuthra mathoi pawan numit homni sunna Patriotic Writers Forum Manipur ki tengbang aloina na Manipuri Cultural Complex Tetai Gon Bangladesh na sindana complex asida sathakiba First Indo Bangla Manipuri Cultural Festival 2018 loisan bagi thoramda Sasi Kumar Sinha Additional Secretary Ministry of Railways Government of People's Republic of Bangladesh na phongdokhibani Maitai masa amoina Bangladesh laifaki government ta asoba pham faiba da natana Manipuri culture ki damakta honaduna laliba Sasi Kumar na festival asiki matanda makata na phongdokhibada festival asina Bangladesh ki maitai singna Manipur gi maitai singda natana malengi maitai singi marakta apun bigi masak ama sagat pada saur mating panglagani haiki thoramadu da Manipur sangnai rebal nokpati gi director Thaudam Rohini Kumar amasong kai Sam Kubera ni gi nokpati gi thoram sing amadi konthojam kunjo loinana takelamam sam kan hai ani gi wari libi tharam uttana festival tiliba miyam da nungai bigi not piki e Chandramani amadi mahaki kamugi pung amadi dol solomna closing ceremony ga kanba tharam ama oina utkhi Academy of Manipuri Cultural Arts select ki dancer and choreographer El Santona amadi mahaki kamugi classical dance amadi Bangladesh ki ningtam lalda yumpham eba jagoi gi tharamna festival ki top masak ama oikhi loinana tie sabu masa amadi mahaki kamugi Manipuri martial arts thangta maibi jagoi khambathoi bi jagoi na tilba miyagi mithakanki ningsingba yai Patriotic Writers Forum Manipur gi mi makhada festival asigi maroi ba thoram kaya sponsor tawbagi mathakta seloina lupa lisung yangkai forum na complex ki maikaida question naki Jawaharlal Nehru Manipur Dance Academy falgi dumi humni sukna satharak lipa humphu mari rak subam pok komon thorogi ngasini nisan manamita
Singi Zagoi Sing Utkre, the college campus by Academy, a Sigi often year theatre, the Satik Thoramada, Arts and Culture Department, Chairman Yauna Academy, Sigi Guru Singh, Mahiro Singh, Art and Culture of Pamja Muik and Saruyake, Mapokumon Thoramati Manusana, Com, Wansang, Sote, Tankulam, Sung Tarao, Purki, folk dancing with K, Mapokumon Thoramasilosan, make Thoram Haying, Yaripo Antada, Bakaina, Lysanga, Pangtok Lagani. Socialist Students Union of Manipur SSU na thokpa sero lamada Manipur University gi mari leina ba mu singi mi phama pangthola ba mathung da BEd first semester exam May de nimita tasin madu yaitok pa haina yanari hairi amadi mahiro loba sigi general conference ma laliba me taruk to pangtok na loba sigi nong na thau pugada ba sing khalagani masigi mangoina na lokot pam thokpa thorang sing lokot loire haina sero lasena makatari Rashtriya Prashikshan Abhiyan ki makada BJP Manipur Pradesh state asige district khuding makta pangthok pagom 1 day wood level workers training program mga sining thau khongda leba BJP Bisub Pandal gi office ta pangthok re mandal asina sindana pangthok ki training program adu da sip guest oina saruk yakba ex MLA Z ki khanpo new maina government flagship program oina paikhal liba scheme kaya miam da hak thaina na yaholba amade party ki fundamental rights sing workers ina nga na salaba matam ta mara setpa laigak amalona sokot palamna ma soidana oiba ngamgani mamang sahi taramanga palamalaigang na torom daba thabak thorom kaya India ki Prime Minister Narendra Modi ne state asigi miyabu lusing biriba se minister da thatara nga da paikhat hangani haiduna thaja piram liba si mai pak na pangthok pada workers ki sarwa thodang lai haina phongdoki Hidamana Laksin bagi masung mahiro singda lem na computer tamba phangan gadar ba Pradhan Mantri Gramin Digital Saksarta Avigan ni matangda wakal tamina ki tharama masing mai song tham laikai da pangthokre wakal tamina ba masung computer course hangtok ki tharama do sangai Youth Tobacco Free and Educational Organization asindra pangthok ki bani Government of India Common Service Center ki makada paikhat iba mahiro singda computer lem na tahan gadar ba Avigan amasung hidamana Laksin ba wakal tamina ki tharama da tongan ba resource person sing wa ngangki tharama da mahiro sing amasung mahiro sing mama mapa sing na saruyaki Hojek sanapagi pauda Marisuba MCA W Pralhada amadi W Ramanda Elite Cricket Tournament da Cyclone thamai ban ngasi mai pakre Luang samunda laiba luang popa cricket stadium na sanaki ba cricket tournament as kun suba likta tos ngam ki ba Cyclone thamai ban of match as ka pi ba over nifu da weekend mapan turaga run sani kuntar lobang ke inning asida William na out oidna run yakai mari aduga Narsing na run nifu ni thoi loki match as ka ani suba batting sanaki ba YWC langthawana over kuntra mato ya ball ani da wicket tarabak tur ka somna tangiran chama humpu taruk longtana mesa si ran humpu da maiti banangki ngasugi leg mesa si da ball kuntra manga da out oidna ran yakai mari lobangam khiba Cyclone thangwi ban gi batsman William na mesa si man of match taki Manipur Cricket Association na sindana sathare ba tournament as ka heng sanaga da ba hilig match amada Blue Hawk Kurai of the SCCC singjamai anina lamba tongnaragare Anisuba T Subol Memorial Veteran T20 Cricket Tournament ng City Oriental College of the Modern Higher Secondary School ki sana bungda pangthopa hokre Imphal West Zilla Parishad ki Upadhyakshya NGP Mala MVCA ki advisor abadi film critics ki national award RK Bidura so MCA ki vice president se saubaga loina Manipur Veteran Cricket Association ni masak naraba music abadi lai kitraba tongpram Subol gi imung manung gi music na ngasi tournament as ki hoktopa ki tharap na sarugya ke Tournament asiki kasi ahan masana kiba league match asida tos gang kiba judging cricket club na batting hana sana dona match asiki piba over kun yodana over tarani pa cricket taramak turga ran mar putrama toy lop gang ke match asiki ali super batting sana kiba DSU kwa katel so match asiki piba over kunda wicket taramak turga ran mar putrama toy lop gang ke tournament asiki sadna patha ki matungina super over na match asiki aka apo gi level na bada DSU kwa katel na ran tare lok kiba kan na judging cricket club na ran nipan lok na match asiki mai pak ngam ke
Manipur Veteran Cricket Association ni makada ti Suba Memorial Trust ke senthang makada pangthok khiba tournament asida team tarena saruk yari hayeng tournament asuk league match amada Sam Khage pali madi Napsa Kha Imphal adina laba tawnaragani Marisuba MCA Plate Cricket Tournament PCC में कोई भी माई पाखरे मणिपुर क्रिकेट एसोसिएशन में मखादा लंगथबाल पब्लिक ग्राउंड सत्थरिबा क्रिकेट टूर्नामेंट से कंसी साना के कुंट्रा ने सिब लेक्टा टॉस कंखिबा PCC में कोई भी ना बैटिंग हाना साना तर मैच असे कापी ओवर कुंट्रा मगा द विकेट मापन तुरग रन चामर फु लौबंगम खे इनिंग असिदा विद्यासागर रन याखै मंगा लौबंगम खे मैच असे कानि बैटिंग साना के PSC कोया थोंगना ओवर कुंट्रा का बॉल मरी द विकेट तरामक तुरग सुबनगे रन चाम कुंट्रा तरे का लौदना मैच असे रन निपु हम दे माइथि बनंखे इनिंग असिदा बिकी रन याखै लौखे ngasi leg match असिदा रन याखै मंगा मदे विकेट अनि लौबंगम खिबा PCC में कोई भी all rounder विद्यासागर द मैच असे मैन ऑफ द मैच ताकि क्रिकेट टीम कुनमाथोय न सरुक यादुन सथरिबा टूर्नामेंट असे हयेंग सानागदब लीग मैच अमदा UCC उरिपोक अमदी इफ्सा युमनाम लेकाय अनिना लबा तौनरगनी Thobal District Cricket Association of Topasero Lamada Mangasuba, Thobal District Cricket Association Tournament, 2018 Laliba April Nipani Lilong Karampat Public Ground, the Pangto Pahorkani Haina Kangalakli, Form Pisan Mega Matam Affiliate Club Singi Oina, Laliba Tang Manga. Nona Affiliate Togada Club Sing Na Tang Tarukni Haidi, Amadi Hena Kupamarol, Lilong, Taren Makondale Association Head Office the Kangavayagani Haidi. National Ranking AITA Super Series Under 14 Boys and Girls की टूर्नामेंट ngasi की लफेन पातलाइबा इम्फाल डिस्ट्रिक्ट टेनिस एसोसिएशन की देखो टर्पता साना बहुखरे टूर्नामेंट असि ngasi साना के सही तरामरी की मखा दरे नुपा मसा सिंग मैच सिंगता लारोरी दाना रघु भांसी क्रिस्चांगबो पॉइंटर अमदा तरुक अमा अमदी तरुक मरीदा मन्नाटना एस अस्वासित पो पॉइंटर अमा अमसुंग तरुक मरीदा तेज निराजना समर मल्होत्राबो पॉइंटर अहुम अमदी तरुक अमदा Bhattacharya प्रथम चोपड़ाबो पॉइंट तरेन मंगाम सुंग तरुक अहुमदा माइथि पीखे बगलनेना आर्यन क्यूरेसिना दीपक पु पॉइंट तरुक अनि अमदि तरुक अमदा माइथि पीखि मणिपुर टेनिस एसोसिएशन में मखादा इम्फाल डिस्ट्रिक्ट टेनिस एसोसिएशन सिंदुना लंपेल पाता लैबा IDTA के टेनिस सानाबुंगदा सथरिबा टूर्नामेंट असिदा सही तरामरी की मनुंगदा लैबा इंडिया के टोंगान टोंगान स्टेट तरा तरुक के लाख नुपा मसा नुपी मसा टेनिस सानरोय सामरोम द सरुक यारी हयेंग सथरिबा टूर्नामेंट असि मखाता मैचिंग सानरगनी Nomligar Refinery Limited Assam की सेंथंग मकादा होकिबा मार्च कुंथ्रात की गनांग अप्रैल अमा फावबा सत्रखिबा अहानबा मिलेनियल कप ऑल इंडिया फुटबॉल टूर्नामेंट FC Imphal City अंडर 15 टीम ना रनर्स अप तारकले FC Imphal City Imphal NRL फुटबॉल एकेडमी असम नहर खुटिया फुटबॉल एकेडमी अमदी दिल्ली डायनामोस FC हारिबा टीम मरि असिना सरुक याखिबा टूर्नामेंट असि लीग राउंड FC Imphal City ना नहर खुटिया फुटबॉल एकेडमी बो पांजल अमसेनादा अमसुन दिल्ली डायनामोस FC बो पांजल अनि सेनादा माइथिबा पीदुना FC Imphal City ना पॉइंट टेबल की मकोक तलाइबा ngamkhi ngarang NRL Township Ground da sanakiba FC Imphal City amani Delhi Dynamos FC ani ke final match ta Delhi Dynamos FC ki makutta panjal pari ahumda maithi hordana FC Imphal City tournament as runners up tarakibani ani suba sangai trophy veteran football championship ta TVSFA taubung khok amadi Imphal East VFA salanthong ani mai pakre ngasi mapal kangse bung sathari tournament as ani suba lekta TVSFA taubung khok sadaroi and uttam na match as tara trokamati kunthra mapan suba minute sing da panjong ani sandana UVSA kansipur panjal ani senada mai thi pi bangam ke tournament as ki ngasi sana ki bahum suba lekthana IEVFA salanthong ki sanaroi W badal na match as ki ama amasung tarahom doiso minute sing da panjal ani aduga I Premjit and Sanjay T Ramjit abdi T sarana match ki taramanga nipuri to ni yakai ni pana masong hompu suba minute sing da panjal amamonga sadana CBFA sasing payam na laksana panjal manga sina da maithiba PK United Veteran Football Association Manipur na sindana RKFD Private Limited ki senthang makhada
पांथोलेबा टूर्नामेंट असिदा फुटबॉल टीम तरामापन लीग मैच सिंगा थोय हेन तानरी टूर्नामेंट असिका हेंग मखा ताबा लीग मैच अनि सानरगनी उखरुल डिस्ट्रिक्ट की मनुसन्ना लितान लेबा संकाय प्लेग्राउंड अनिरक सुबह संकाय खो गोलनॉब स्पोर्ट्स मीट नसुति की पांथो भौखरे संकाय यूथ क्लब SYC न सिंदना पांथो के स्पोर्ट्स मीट असि लालबा अप्रैल 3 फाव सथगदोरी स्पोर्ट्स मीट असिदा फुटबॉल वॉलीबॉल अमदी एथलेटिक्स न सिंगबा इवेंट कयादा लाइकाई मंगाना सरुक यादना पांथोकदोरी संकाय यूथ क्लब की फिराल सिकतना हौदोक के स्पोर्ट्स मीट असि अहान मैच ओइना क्लब असि अहल ओरबा नुफा कयाना फुटबॉल मैच अमा पांथोकी ngasi स्पोर्ट्स मीट हौदोक के थरमदा मोहम्मद की अहल लमन नुपा नपी अमदी नहा कयाना सरुक याके हौदोबद मिडस की मखा सत्रक ओइना फुटबॉल मैच मनी माई पांथोकरे Now ni hay ada mantam. Cái gì là nó những đầu cả. À mới lên. Con nên gunda. Khol pa con nên uसे ले. अरे बदा बुलेटिन से हेडलाइन समन मियाम दा थबजरी लोकताक स्काम वाथोक मरी लेने विजिलेंस एंड एंटी करप्शन डिपार्टमेंट हान के मिनिस्टर ओक्रप इबोवी की मतकता ngasi wahang pahong sathakre कांग्रेस लंगाक लेरिंग मतम नोंगई मांगखिबे की रिपोर्ट लेखिदे बीजेपी ने कांग्रेस पार्टी की मिंगचत थीने भोना बनी हाइना हान की डिप्टी मिनिस्टर गाय खांग न फोन रखले मणिपुर क्लाइमेट चेंज के असौब सैथिंग फंगनी लालिब कालेन थास द सेल्सियस डिग्री 1.5 लोम हेंगलब याई हाइना सिट्रॉन की MD डॉक्टर अशोक सिंहा न चेक्सिन वाथम लगली Tawbal Turel da mapitel dam sadin ki betagi laingoi pektuna hingjaramba imong kaya gi angang singa sidi mapung phana mahi taman bangamdre amasung CBSE na loba class 10 ki mathematics of the class 12 economics paper link oi ki case ka mani laina na CBSE ki official case rana thabak ki suspend tokre